Denao. How? Taye. Nasise kay namino khangbra? Khangina. Is kay namino dode? Is Sunday. Adu nataba kay leige ba ngasise? Ay khangdrebo adudi. Asibaw khangdeba. Ngasise ibanigi anniversary ne. Ay nusi harga asibaw khangbideba. Aya. Saurano base. Aido ningsingludreba. Simran. Ngasini ko nang ay khangnakiba numito. Simran, ngasidagi ibani nungsinana ana ayek ama faw yaudana panthung yauna chatminasi ko. Ado isau langbodo khara pharoba. Hoida, Denao nusinarse nangaigi marisu jesinba orsano. Nangsu nakoksak pada pharago ayang waeba. Masidiba. Nungsibana su lore. Aya, nusibana su lore.